Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau Myanmar ga tainaba ngamkhaida nongmai Kapnabada Assam Rifles ki personnel ama soktuna Leikannakhre ngase upung mapanrom taba dwaida yumlonariba Myanmar ga tainaba ngamkhaida Indian Security Force ki khutpu amaga khulai paiba lalhauba singa akkanba mongda nongmai Kapnakhre haidi thaudodugi matangda press na phangba paw amagi matung inna ngase ayupung mapanlom taba dwaida Kamjong district amasung Myanmar ga tainaba border pillar Number 85/86 ki saruk ama oiriba kongkha thaba mana ki yangang pokpida khuthoknabagi thaudok adu thokibani haidi paw sina makha tarduna hai ahum suba Assam Rifles ki khutpu amana mafam aduda operation chathanaba changsilubada mafam aduda leiramba khulai paiba singna Assam Rifles ta nongmai kapsenduna Landarakhiba Nia haidi Assam Rifles na suhanduna maikai animakta pungkhai amarom akan mamongda nongmai kamnaki nongmai kamna aduda Assam Rifles ki personnel ama nongmai na panbadagi Imphal gi Siza hospital da puraktuna Laikannari haidi Soglaba Assam Rifles ki personnel adugi maming SP Sahu kawi haidi Jiribam ki Jakurador karong da laiba CRPF personnel Singda Kuki Millitantsingna Landarakhiba gi thaudok NIA na chijilagani report Jiribam district ki Jakurador karong da laiba CRPF personnel Singda Kuki Millitantsingna Landarakhiba gi thawong adu National Investigation Agency NIA na chijilagani haidi hiramasiga mari leinana di sentiment na piba report amana hai hokiba tang 13 da Jakurador gi karong da laiba CRPF ki personnel Singda Kuki khulai paiba singna Landarakhiba amadi district asida thogliba atai balance ki thodok sing thijinaba New Delhi da laiba NIA gi headquarters amadi NIA Imphal branch na NIA gi special court ta haijarba matung case asi painaba special court asina khangalakhibani case asiga mari lenana file sing amadi mari lenaba khudam changdam khudima paikhallaknaba Jiribam amasung Borobekra police station da court asina khangankre hairi panba yabadi Jiribam police station da lairiba case sing asiga mari lenaba document khudima Pikhat hannaba khangan biu haina NIA na special court taksin khibani tha sigi taraga humdoida Central Home Ministry gi directive matung ina NIA na casing asi register tawkhibani NIA gi special public prosecutor gi matung ina haukiba tang 13 da Borobekra police station da sakhangdaba khulai paiba singna Landarakhiba amadi Jakurador karong da yum amadi dukan kaya mai thadok lambagi thodok adu ahanba case oina lokhatle case asi NIA na Arms Act amadi Unlawful Activities Prevention Act ki Section 20 gi makhada file tawkhibani haidi NIA na file tawba ani suba case na numit adumakta da Jakurador karong amasung Borobekra police station da mathau tawduna leiba CRPF ki personnel singda attack chatharakhiba amadi thaudok aduda CRPF ki personnel ama nongmaina panduna sokpadagi siljar da pukhatuna Laikannakhiba thaudok aduni thaudok aduda state police amasung CRPF ki maikai dagi suhanduna pung amarom nongmai kapnakhibani thaudok aduda sakhangdaba terrorist tara thawai yaudaba hakchang oina phangba ngamki makhoi ga loinana khusu khulai kaya amasu phagat pangamki phagalaba khulai sing adugi manungda AK rifle ahum SLR nongmai mari inchas rifle ani rocket propel grenade ama pump action nongmai ama nongmai maru khara bulletproof helmet walkie talkie amadi mobile phone khara yauri haina su NIA gi case asida palli amarom da NIA na fine tawba ahum suba case na tha sigi tareta josangjim kaubi nupi ama Jarol pokpida laiba masagi yumda sakhangdaba khulai paiba singna mai thadokuna hatok lambagi thaudok aduni case ahum asi NIA na investigation chathanaba court na yaba pibaga loinana casing asiga mari lenaba document khudingmak tha asigi kunithoi fawbagi manungda NIA da pikhalaknaba Borobekra police station amadi Jiribam police station da yathang editorial kalamo kangla pawdagi lekhotjarake refugee na laibak thugaina balandarak basi Manipur na ahanbani laibak amada topa laibak tagi logi wangmada changsilakba terrorist singna attack tawduna miyamgi punsi amasung lanthum manghan bagi thaudok sing lei aduga terrorist sing aduna laibak adu khudum channaba hotnaba natraga laibak adu mache tana thugairaga makhoi gi oiba tokhaiba laibak ama semnaba demand tawbadi leitri adubu Indo Myanmar border gi logi wangmada lamkhai lana changlakhiba kulai paiba refugee terrorist group singa lenga ka suspension of operation su sign tawna khraba matung Manipur gi apun basaktam thugairaga makhoi gi oiba separate administration semnaba demand da yellow mimitei myam gi mathakta war crime chatharagli basi kham thengba terrorist gi machatni refugee singna laibak ke apun basaktam da singna bagi thaudo ase India da khakta uba phangli basi lengak lon ya soiba laibadagini loinana lengak pasingna makhoibu mapangal fudok tuna laibak munnaba hotnaba refugee sing laksinaba honamagi mahu refugee singda minungsi utpagi thawong chathaduna miyamgi marakta imunai mutahan nabagi thauchil chathaba haibasi India lengak ki luching masing gi thawong ase divide and rule amadi apun bagi saktam thugainaba miyamgi marakta singsep thabani
India government ing 1949 da namlo loksin bikraba Manipur laiba asigi achoba state singi miyam da natana atopa laibak singdagi changsilakpa illegal refugees singna Manipur gi yellow mi singbu makhoi gi khayat nungda yosil handuna furuf ki kangkhul muthanaba thawoina silabra haibagi chingnaba laitaba natte masimangna Manipur gi yellow mi singdagi mitop singna masing henduna maram damda minority tarakhibadagi miyamna mitop changnakpa thingnaba inner line permit system chatna halu haiba pandamda chahi kya khongjang changsilakhiba adudagi India government na थेंगलबसु थेंगना मियामगी डिमांड अदु पिरखरे अदुबु स्टेट लेंगांगना ILP चटनाबगी कांगलोन मपुंगफाना चटना हनबा ngamdabadagi ILP चटनाबगी वाहन थोक लेरक्तबदगी मिटोप सिंगदा इसिंग इचागुम लेपतना चंगलकपा अमदी खुंदा लाइता सिनबा लेपट्री लेबा असिगी स्टेट सिंगदा मिटोप सिंग चंगसिलकपा अमदी खुंदा लाइता सिनबगी थबक सिंग लेपतना चथबदगी अपिकपा फुरुप सिंग योसन खिबगी थबक सिंगदा त्रिपुरादगी त्रिपुरी सिंग मरमदमदा खोंगदाफम लेरक्तबदगी फॉरेनर अमगुमना हिंगबदा नतना मखोयगी कोंगुल फाव मुसिलकले मतौ असुना चही चा कया मनिंग मखा तमलखिबा येलौमी मितै सिंगी खोंगोल मुतखिबा याबगी फिबमदा लेरकलिबा असि लाइबक थिबनी मितै सिंगना मसागी फुरुफ की सक्तम अदु मखोयगी कांखोल मुतखिदनाबा खोलाव लेरिंगेगी चैरक्ता रिफ्यूजी चिन कुकी जो नार्को टेररिस्ट सिंगना ममांग चही 2023 गी मे अहोमदगी खंगौदना लंदाराक्तुना मितै मियाम हाटपगी वार क्राइम चथरखिबा था तरा निपाल मपुंग फारे रिफ्यूजी सिंगना मितै मियांगी मथक्ता लंदारकली बसे स्टेट असिगी मनुंगदा मखोयगी तोंगान बलाइबा अमा सेमगनी हाइबसिनी मतंग असिदा हंगबा याबु वहंगदी मितै मिचम हाटपा युम कै मै थाबा अमदी मिचम फाबगी क्राइम सिंग चथरगा मखोयगी डिमांड फंगबा ngamgadoribra हाइबसिनी रिफ्यूजी कुकी टेररिस्ट सिंगना मखोयगी डिमांड तौगे हाइरबदी सेंटर अमदी स्टेट लेंगाक्ता तौगदबनी मियाम मरुओइना मितै सिंगना मखोयगी डिमांड पीगदब नत्ते कुकी टेररिस्ट सिंगना लेंगाक्पा अमदी सेक्युरिटी फोर्स सिंगदा लंदाबगी महुता अतमना मितै सिंगी मथक्ता खुद थाबगी थबक चथरिबा असि तायोनबा अमदी अरानबा लांदा चथबनी मसिना मरम ओइरगा कुकी अमसुंग मितै अनिगी मरक्ता अमुक हन्ना उहनबा यादबगी मरम ओइलिबा असिना मरम ओइरगा कुकी सिंगी पांदम फंगबा ngamdabagi मथक्ता लमदम असिदा मखोई खोंगथांग लेरक्तबगी मरम ओइजहनबनी रिफ्यूजी कुकी सिंगना मणिपुर मचे ताना थुगाइनबा डिमांड तौरिबा असि सेंटर अमदी स्टेट लेंगांगना कैदौंगाइदा पीरोय हाइबगी फिरेफ खंगनखिबा लेख्रे फिबम असि लेरबा फावबा रिफ्यूजी सिंगना मितै मियामगी मथक्ता लेपतना लंदादुना मिचम हाटपा नुपी अंगांग फाबा टेररिज्म की खम थेंगबा क्राइम सिंग चथरकलिबा सिना मरम ओइरगा मखोइबु मालेमगी मियामना ख्वाइदगी हंथबा अमदी तुकचबा कांगलुफ ओइना लौनरकले अदुबु इंडिया गवर्नमेंट टेररिस्ट सिंग असिगी डिमांड पीरोय हाइरबसु वाथोक असि वरी सारगा वरिसिन पुरकनी हाइदुना मनुंग लेनबगी थवोंग चथादुना लैबदगी वाथोक असिगी मरुमदा अरोनबा एजेंडा करी लेरबगे हाइबा मियामगी लांगतकनबा वाहंगा इरोइनना लेंगाकी थौसिलदा पेंदबगी चांग हेंगलकलिबा असिना मरम ओइरगा माइनलैंड इंडिया गा मरी तत्नबा पांबा उबा फंगलकलिबसि लेंगाकपसिंगना थोहलखिबनी लौई।